Hello friends, ꯑꯩꯒꯤ YouTube ꯐꯦꯃꯤꯂꯤꯁꯤꯡ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯗꯅ ꯉꯁꯤꯗꯤ ꯑꯩ ꯆꯤꯀꯟꯒ ꯏꯔꯣꯝꯕꯒ ꯊꯣꯡꯖꯔꯛꯀꯦ ꯌꯥꯝꯅ ꯍꯥꯎꯕ ꯁ꯭ꯇꯥꯏꯜꯗ ꯍꯧꯖꯤꯛ ꯃꯁꯇꯥꯔꯗ ꯑꯣꯏꯜꯁꯦ ꯍꯩꯔꯒꯦ 120 ml ꯒꯨꯝꯕ ꯍꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯤꯜꯍꯧ ꯃꯆꯦꯠ ꯑꯃ ꯊꯥꯗꯔꯤꯁꯦ ꯊꯥꯎꯁꯦ ꯃꯥꯅ ꯁꯧꯕ ꯀꯣꯡꯒꯣꯟ ꯀꯥꯕꯁꯦ ꯂꯣꯏꯔꯛꯄꯗ ꯃꯨꯟꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯊꯥꯎ ꯁꯨꯛꯅꯝ ꯅꯝꯗꯕꯅꯤ ꯍꯧꯖꯤꯛ ꯇꯦꯖꯄꯇꯥ ꯑꯅꯤ ꯃꯊꯛꯇ ꯍꯥꯞꯆꯜꯂꯦ ꯖꯤꯔꯥ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯦ ꯑꯅꯤꯒꯨꯝꯕ ꯁꯣꯏꯔꯒ ꯍꯥꯞꯆꯜꯂꯦ ꯆꯅꯝꯅ ꯁ꯭ꯄꯨꯟ ꯑꯅꯤꯒꯨꯝꯕ ꯁꯨꯔꯦ ꯑꯗꯒꯤ ꯁꯤꯡꯁꯨ ꯁ꯭ꯄꯨꯟ ꯑꯅꯤꯒꯨꯝꯕꯒꯤ ꯆꯥꯡꯅꯦ ꯑꯩꯅ ꯍꯥꯞꯆꯔꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯙꯅꯤꯌꯥ ꯄꯥꯎꯗꯔ ꯃꯆꯜ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯃꯁꯤ ꯐꯖꯅ ꯍꯥꯏꯐꯦꯠꯇꯪ ꯉꯧꯊꯣꯛꯑꯒꯦ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯨ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯆꯤꯀꯟ ꯃꯁꯥꯂꯥꯁꯦ ꯑꯩꯅ ꯍꯥꯐ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯄꯦ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯩꯗ ꯍꯥꯐ ꯁ꯭ꯄꯨꯟ ꯑꯃꯒ ꯍꯥꯞꯀꯦ ꯂꯣꯏꯁꯤꯜꯂꯛꯄꯩ ꯑꯗꯥꯏꯗ ꯑꯁꯤꯅ ꯃꯍꯥꯎ ꯍꯦꯟꯒꯠꯍꯟꯕꯅꯤ ꯇꯣꯃꯦꯇꯣ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ ꯀꯨꯞꯅ ꯁꯣꯏꯔꯒ ꯇꯣꯃꯦꯇꯣ ꯍꯥꯞꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟꯒꯤ ꯃꯁꯥꯁꯦ ꯎꯏꯁꯤꯜꯍꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯍꯣꯔꯦꯟ ꯀꯩꯅꯣꯒ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯤꯇꯪ ꯑꯃꯒ ꯁꯨꯝꯖꯤꯟꯒꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯥ ꯃꯔꯣꯏꯁꯦ ꯈꯤꯇꯪ ꯑꯃ ꯉꯧꯁꯟꯒꯦ ꯍꯧꯖꯤꯛ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯈꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯤꯀꯟꯁꯦ KG ꯑꯃꯅꯦ ꯑꯗꯣ ꯃꯥꯒꯤ ꯁ꯭ꯀꯤꯟꯒꯨꯝꯕ ꯐꯦꯠ ꯑꯣꯏꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤꯗꯤ ꯅꯦꯛꯀꯨꯝꯕ ꯆꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯃꯑꯣꯡꯗ ꯉꯧꯔꯒ ꯎꯠꯆꯔꯛꯀꯦ ꯑꯂꯨꯁꯦ ꯑꯃꯇꯪ ꯁꯣꯏꯔꯒ ꯍꯥꯞꯆꯜꯂꯦ ꯃꯁꯨꯡ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯒ ꯆꯤꯀꯟꯁꯦ ꯌꯥꯔꯤꯈꯩ ꯐꯖꯅ ꯇꯞꯅ ꯉꯧꯔꯒ ꯃꯩꯁꯦ ꯌꯥꯝ ꯂꯩꯈꯠꯄ ꯅꯠꯇꯕ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯉꯧꯔꯒ ꯊꯣꯡꯕꯁꯤꯅ ꯍꯥꯎꯏꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯧꯊꯣꯛꯄ ꯑꯅꯣꯟꯇ ꯆꯤꯀꯟꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯦ ꯆꯤꯀꯟꯁꯦ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯕ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄ ꯇꯧꯔꯒ ꯆꯤꯀꯟ ꯊꯣꯡꯕꯗꯤ ꯌꯥꯝ ꯀꯨꯏ ꯆꯪꯉꯤꯀꯣ ꯃꯥꯁꯦ ꯐꯖꯅ ꯇꯞꯅ ꯀꯨꯏꯅ ꯉꯧꯔꯤꯈꯩ ꯍꯥꯎꯋꯦ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯍꯥꯞꯄꯁꯤꯅ ꯃꯁꯥꯁꯤꯁꯨ ꯎꯏ ꯂꯥꯎꯋꯦ ꯃꯁꯥꯁꯦ ꯇꯥꯁꯜꯂꯒ ꯐꯣꯡ ꯐꯣꯡ ꯀꯥꯏꯗꯦꯕ ꯍꯧꯖꯤꯛ ꯈꯤꯇꯪ ꯑꯃ ꯏꯔꯣꯟꯒꯦ ꯆꯧꯍꯥꯏꯁꯦ ꯑꯍꯥꯟꯕ ꯊꯣꯛꯄꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯁꯨ ꯂꯣꯀꯦꯜꯒꯤ ꯃꯣꯔꯣꯛꯅꯤ ꯃꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯏꯔꯣꯟꯕꯗ ꯃꯍꯥꯎ ꯇꯣꯡꯉꯥꯜꯂꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯒꯤ ꯂꯩꯕ ꯃꯣꯔꯣꯛꯇꯨꯒ ꯂꯩꯀꯥꯏꯗ ꯁꯨꯝ ꯂꯣꯛꯄ ꯃꯣꯔꯣꯛꯁꯤꯒ ꯃꯍꯥꯎ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦ ꯌꯨꯝꯗ ꯂꯣꯛꯆꯕ ꯃꯣꯔꯣꯛꯁꯤꯅ ꯏꯔꯣꯟꯕꯁꯦ ꯑꯅꯤꯔꯛ ꯀꯥꯝꯃꯦ ꯌꯥꯔꯦ ꯏꯔꯣꯟꯕ ꯆꯤꯀꯟꯁꯨ ꯈꯔ ꯃꯨꯟꯖꯜꯂꯛꯑꯦ ꯄꯤꯁꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯒ ꯆꯤꯂꯤ ꯄꯥꯎꯗꯔꯁꯦ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯦ ꯁ꯭ꯄꯨꯟ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯒ ꯔꯦꯗ ꯆꯤꯂꯤꯁꯨ ꯇꯪꯈꯥꯏ ꯑꯃ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯊꯥꯛꯇ꯭ꯔꯦ ꯑꯉꯥꯡꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯗꯒꯤꯗꯤ ꯍꯜꯗꯤ ꯄꯥꯎꯗꯔꯁꯦ ꯈꯔ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯄꯦ ꯁꯤꯒꯤ ꯍꯜꯗꯤ ꯄꯥꯎꯗꯔꯁꯦ BMCꯒꯤ ꯍꯜꯗꯤꯗꯨꯅꯦ ꯂꯣꯀꯦꯜꯒꯤ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯃꯆꯨꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯃꯨꯜꯂꯛꯄꯗꯗꯤ ꯑꯗꯨꯝ ꯃꯍꯤꯒ ꯀꯪꯁꯤꯜꯂꯀꯥꯟꯗꯗꯤ ꯃꯆꯨꯗꯣ ꯑꯗꯨꯝ ꯌꯥꯔꯛꯑꯦ ꯃꯥꯒꯤ ꯏꯁꯤꯡꯁꯦ ꯑꯩꯗꯤ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯁꯥꯕ ꯍꯥꯞꯄꯁꯤꯅ ꯊꯨꯁꯨ ꯊꯨꯏꯌꯦ ꯃꯥꯅ ꯏꯟꯖꯥꯡꯁꯨ ꯍꯥꯎꯕ ꯍꯦꯟꯕ ꯃꯥꯜꯂꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯁꯤꯅ ꯑꯌꯤꯡꯕ ꯍꯥꯞꯄꯕꯨꯗꯤ ꯌꯥꯔꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯃꯆꯨꯁꯦ ꯑꯗꯨꯝ ꯐꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯕꯥꯎꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯏꯔꯣꯟꯊꯣꯛꯑꯒꯦ ꯄꯤꯁꯀꯁꯦ ꯐꯖꯗ꯭ꯔꯥ ꯑꯃꯐꯥꯎ ꯀꯥꯏꯗꯕꯅꯦ
ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯃꯣꯔꯣꯛꯇꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯅꯩꯈꯥꯏꯔꯒꯦ ꯁꯤꯒꯤ ꯎꯒꯤ ꯕꯥꯎꯜ ꯃꯥꯟꯕꯁꯤꯗ ꯇꯛꯄꯁꯦ ꯐꯔ ꯐꯔ ꯇꯣꯏꯖꯥꯠꯅꯤ ꯃꯣꯔꯣꯛꯁꯦ ꯑꯗꯒꯤ ꯉꯥꯔꯤꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯉꯥꯔꯤꯁꯤꯒ ꯐꯖꯅ ꯇꯛꯈꯥꯏꯔ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯗꯒꯤꯗꯤ ꯚꯦꯖꯤꯇꯦꯕꯜ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅ ꯇꯛꯈꯥꯏꯔꯒꯦ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯈꯛꯇꯅꯦ ꯑꯩꯅ ꯏꯔꯣꯜꯂꯤꯁꯦ ꯃꯣꯔꯣꯛꯁꯦ ꯁꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅ ꯍꯥꯞꯄꯁꯨ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯃꯣꯔꯣꯛꯁꯤꯗꯤ ꯑꯗꯨꯒ ꯏꯔꯣꯝꯕꯁꯦ ꯐꯖꯅ ꯍꯥꯎꯅꯕ ꯍꯣꯔꯦꯟ ꯃꯔꯣꯏꯁꯦ ꯍꯤꯡꯒꯣꯜꯗ ꯍꯧꯖꯕ ꯃꯔꯣꯏ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯤꯡꯊꯝꯊꯥꯒꯤ ꯐꯩꯖꯨꯞ ꯁꯨꯞꯄꯗꯧꯅ ꯃꯔꯣꯏꯁꯤꯡꯁꯤꯅ ꯏꯔꯣꯝꯕꯁꯤꯗ ꯁꯨꯞꯆꯟꯗꯣꯏꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯐ꯭ꯔꯦꯟꯁꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯣꯇꯤꯚꯦꯁꯟ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯅ ꯆꯠꯄꯤꯈꯤꯅꯨꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯔꯣꯝꯕꯁꯨ ꯂꯣꯏꯔꯦ ꯏꯔꯣꯝꯕꯗ ꯀꯣꯠꯅꯅꯕ ꯍꯋꯥꯏ ꯃꯇꯣꯟ ꯑꯗꯨꯗꯒꯤꯗꯤ ꯆꯝꯄ꯭ꯔꯥ ꯆꯤꯛꯀꯟ ꯊꯣꯡꯉꯗꯤ ꯏꯆꯥꯁꯤꯡꯁꯦ ꯆꯝꯄ꯭ꯔꯥ ꯆꯥꯒꯦ ꯍꯦꯛꯇ ꯍꯥꯏꯌꯦ ꯐꯖꯗ꯭ꯔꯥ ꯄꯤꯁꯁꯤꯡꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯧꯈꯤꯕ ꯆꯤꯛꯀꯟꯗꯣ ꯑꯩꯒꯤ ꯃꯤꯅꯨꯕꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯥꯒꯤ ꯄꯤꯖꯅꯕ ꯉꯧꯔꯤꯅꯦ ꯑꯩꯅ ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯁꯦ